Hi ma'am. ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯤꯡ ꯑꯃꯅ ꯁꯟꯁꯥ ꯊꯣꯡꯗꯣꯔꯤꯕꯀꯣ ꯑꯗꯨꯏꯗꯣ ꯀꯃꯥꯏ ꯊꯣꯡꯒꯦ ꯍꯥꯏꯕꯗꯣ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯏꯗꯤ ꯁꯟꯁꯥꯁꯦ ꯆꯥꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯥꯁꯦꯁꯨ ꯍꯥꯏꯅꯕ ꯑꯗꯒꯤ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯤꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯇꯦꯁ ꯇꯧꯍꯟꯒꯦꯅ ꯇꯦꯁ ꯇꯧꯑꯣꯅ ꯍꯥꯏꯅꯕꯅꯦ ꯑꯗꯨꯗꯨꯒꯤ ꯊꯣꯡꯗꯣꯔꯤ ꯑꯗꯨ ꯀꯃꯥꯏ ꯊꯣꯡꯒꯦ ꯍꯥꯏꯕꯗꯣ ꯁꯟꯗꯤ ꯃꯁꯥꯒꯤ ꯃꯅꯝꯁꯨ ꯈꯔ ꯀꯟꯖꯕꯅꯤꯅ ꯍꯥꯟꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯃꯔꯣꯟ ꯑꯃꯅꯤ ꯑꯗꯨꯗꯨꯒ ꯆꯥꯛꯁꯤꯗ ꯃꯆꯨꯝ ꯇꯥꯍꯜꯂ ꯊꯝꯃꯤꯅꯦꯕꯀꯣ ꯁꯪꯒꯣꯝ ꯃꯅꯝ ꯅꯝꯃꯗꯤ ꯑꯩꯈꯣꯏ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯗꯨꯒꯤ ꯍꯥꯟꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯀꯪꯍꯜꯂꯒ ꯊꯝꯃꯦ. ꯀꯤꯗꯤꯛ ꯇꯧꯕ ꯆꯅꯝ ꯊꯥꯗꯖꯕ ꯃꯔꯨ ꯍꯥꯞꯆꯕ ꯑꯣꯠꯄ ꯈꯥꯕꯩ ꯂꯥꯛꯁꯟꯕ ꯊꯥꯎꯁꯦ ꯑꯁꯦꯡꯕ ꯑꯣꯏꯕꯩ ꯃꯆꯨꯁꯦ ꯃꯆꯨ ꯊꯥꯛꯄꯒ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯇꯦꯡꯀꯣꯠ ꯑꯃꯗ ꯊꯟꯈꯤꯗꯣꯔꯦ ꯀꯩ ꯇꯧꯕꯒꯤꯅꯣꯕ ꯀꯩꯒꯤ ꯀꯩ ꯍꯥꯏꯅꯣ ꯌꯥꯎꯅꯦꯃꯦ ꯃꯅꯨꯡ ꯀꯩꯅꯣꯗ ꯂꯩꯕ ꯕꯥ ꯍꯥꯏꯔꯀꯥꯟꯗ ꯑꯩꯗꯤ ꯑꯃꯨꯛ ꯌꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯌꯥꯝ ꯂꯥꯏꯠ ꯆꯥꯎꯕ ꯑꯁꯥꯕꯁꯨ ꯑꯏꯪꯕꯁꯨ ꯃꯔꯣꯏꯁꯦ ꯈꯔ ꯃꯨꯟꯖꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯤꯔꯆ ꯄꯥꯎꯗꯔ ꯑꯃꯨꯛ ꯊꯥꯛꯆꯔꯦ ꯃꯅꯝꯁꯨ ꯐꯖꯅꯕ. ꯁꯟꯗꯤ ꯃꯁꯥꯒꯤ ꯃꯅꯝ ꯈꯔ ꯀꯟꯖꯕꯅꯤꯅ ꯃꯔꯣꯏꯁꯦ ꯈꯔ ꯌꯥꯝ ꯍꯥꯞꯄꯦ. ꯁꯥ ꯃꯔꯣꯏꯁꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ, ꯇꯤꯡꯒꯪ ꯃꯔꯣꯏꯁꯦ ꯌꯥꯝ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯃꯅꯝ ꯈꯔ ꯐꯅꯕ. ꯊꯥꯗꯕ ꯍꯧꯖꯔꯦ ꯍꯧꯖꯤꯛ. ꯃꯁꯛꯀꯤ ꯃꯅꯝꯗꯨ ꯑꯁ ꯑꯩꯉꯣꯟꯗꯗꯤ ꯐꯖꯗꯤꯌꯦ. ꯀꯂꯔꯐꯨꯜ ꯑꯣꯏꯌꯦ ꯅꯣꯏꯗꯤ. ꯕꯇꯔꯐ꯭ꯂꯥꯏ. ꯑꯗꯨꯏ ꯃꯈꯣꯟꯗꯣ. ꯁꯥꯎꯠꯀꯤ ꯑꯣꯏꯕꯩꯅꯦ. ꯃꯣꯏ ꯁꯥꯎꯠꯀꯤꯗꯤ ꯈꯣꯟꯖꯦꯜ ꯃꯁꯥꯏ ꯑꯃ ꯇꯧꯖꯕꯅꯦ. ꯀꯥꯡꯒꯤ. ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯐꯪꯉꯕꯅꯦ. ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ. ꯍꯧꯖꯤꯛꯀꯤꯇ ꯍꯣꯡꯗꯣꯛꯑꯒ ꯊꯝꯃꯔꯤꯗꯣ. ꯏꯐꯪꯗ ꯐꯪꯉꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ. ꯑꯣꯀꯦ. ꯑꯣꯠꯁꯤ ꯆꯦꯛ ꯂꯣꯏꯕꯒ. ꯌꯥꯗ꯭ꯔꯗꯤ ꯑꯩ ꯉꯍꯥꯟꯗꯩ ꯑꯣꯏꯕꯗꯣ. ꯅꯥꯏꯟꯗ꯭ꯔꯣꯗ ꯑꯗꯨꯝ ꯐꯪꯉꯦ. ꯀꯔꯤ ꯀꯅꯥꯅ ꯍꯥꯏꯕ? ꯅꯥꯏꯟꯗ꯭ꯔꯣ ꯑꯅꯤꯗ. ꯏꯆꯦ ꯕꯦꯕꯤꯁꯦ ꯑꯝꯇ ꯈꯥꯝꯖꯤꯜꯂꯨꯅꯦ. ꯈꯥꯝꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯁꯦ? ꯐꯠꯇ꯭ꯔꯦꯍꯦ ꯃꯆꯨꯁꯤꯗꯤ. ꯁꯥꯟꯅꯕꯁꯦ ꯁꯨꯝ ꯁꯥꯟꯅꯕꯁꯦ ꯔꯦꯡꯀꯨꯝꯕ ꯅꯠꯇ꯭ꯔꯗꯤ ꯍꯦꯛꯇ ꯁꯥꯟꯅꯅꯤꯡꯉꯛꯇꯕ. ꯃꯔꯛꯇ ꯕ꯭ꯔꯥꯎꯖꯔꯁꯨ ꯑꯗꯨꯝ ꯁꯥꯟꯅꯔꯒ. ꯁꯥꯁꯦ ꯈꯔ ꯃꯨꯟꯖꯜꯂꯛꯄꯩ ꯇꯥꯡꯀꯛꯁꯤꯗ ꯁꯤꯡ ꯀꯩꯀꯥꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ. ꯑꯗꯒꯤ ꯖꯤꯔꯥ ꯀꯩꯀꯥ ꯆꯥꯏꯁꯜꯂꯦ, ꯃꯔꯨ ꯃꯔꯥꯡ. ꯑꯗꯨ ꯃꯨꯛꯊ꯭ꯔꯨꯕꯤꯁꯤꯁꯨ ꯍꯦꯟꯅ ꯃꯅꯝꯁꯦ ꯈꯔ ꯂꯥꯛꯁꯟꯅꯕ ꯃꯨꯛꯊ꯭ꯔꯨꯕꯤꯁꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ. ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯌꯥꯗ꯭ꯔꯦ. ꯍꯪꯒꯣꯏꯒꯦ ꯇꯧꯋꯦ.
ꯕꯣꯏꯂꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯣꯡꯕꯗꯤ ꯁꯥꯗꯣ ꯀꯟꯖꯟꯅꯕ ꯊꯨꯝ ꯍꯥꯟꯅ ꯊꯥꯛꯏꯗꯅ ꯑꯗꯣ ꯁꯟꯁꯥꯁꯤꯗꯤ ꯃꯁꯥꯒꯤ ꯑꯗꯨꯝ ꯁꯥꯁꯦ ꯀꯟꯖꯔꯒ ꯂꯩꯕꯅꯤꯅ ꯊꯨꯝꯁꯦ ꯀꯣꯟꯅ ꯊꯥꯛꯑꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯊꯥꯛꯄ ꯀꯥꯟꯁꯤꯗ ꯅꯝꯅꯕ ꯑꯗꯨꯝ ꯊꯥꯎꯔꯦ ꯍꯟꯗꯛ ꯑꯃꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯉꯝꯕꯩꯅꯦ ꯀꯩꯅꯣ ꯕꯨꯡ ꯂꯥꯛꯑ ꯑꯝꯇ ꯑꯣꯜꯍꯟꯒꯦ ꯇꯧ. ꯃꯆꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ. ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦ. ꯈꯨꯝꯕꯤꯔꯒꯦ. ꯀꯔꯤꯔꯥ? ꯃꯅꯝ ꯂꯥꯛꯄ꯭ꯔꯥ? ꯃꯆꯨꯁꯦ ꯈꯔ ꯍꯦꯟꯅ ꯐꯖꯅꯕ ꯃꯤꯛꯁ ꯄꯥꯎꯗꯔ ꯑꯃꯨꯛ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ. 2,000 years later. ꯁꯥꯁꯦ ꯐꯖꯅ ꯑꯗꯨꯝ ꯃꯨꯟꯖꯜꯂꯛꯑꯦ, ꯂꯣꯏꯁꯤꯟꯕ ꯌꯥꯔꯛꯀꯗꯧꯔꯦ. ꯃꯁꯛꯁꯦ ꯌꯦꯡꯕꯗ ꯍꯥꯎꯒꯗꯧꯕ ꯃꯁꯛ ꯃꯥꯜꯂꯛꯑꯦꯀꯣ. ꯉꯧꯕꯗ ꯀꯣꯠꯊꯔꯒ ꯇꯦꯁ ꯇꯧꯒꯦ ꯃꯍꯥꯎ ꯀꯔꯤꯒꯨꯝꯕ ꯌꯥꯝ ꯊꯤꯅ ꯍꯥꯎ ꯂꯩꯔꯝꯃꯦ. ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛꯀ ꯐꯨꯠꯇꯣꯔꯤꯕ, ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯍꯤ ꯌꯥꯝ ꯆꯥꯅꯩꯌꯦꯕꯀꯣ, ꯑꯗꯨꯒꯤ ꯃꯍꯤ ꯈꯔ ꯍꯥꯞꯄꯒ ꯑꯃꯨꯛ ꯐꯨꯠꯂꯤ. ꯉꯧꯔꯦ. ꯃꯍꯤ ꯊꯥꯛꯑꯦ. ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯅꯤ. ꯑꯔꯣꯏꯕꯩ ꯑꯃꯨꯛ ꯑꯣꯜꯂꯛꯑꯒꯦ. ꯖꯤꯔꯥ ꯑꯃꯨꯛ ꯈꯔ ꯊꯥꯛꯄꯤꯔꯦ. ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯍꯦꯟꯅ ꯃꯆꯨꯁꯦ ꯍꯦꯟꯅ ꯐꯖꯅꯕ ꯍꯜꯗꯤ ꯄꯥꯎꯗꯔꯒ ꯑꯃꯨꯛ ꯈꯔ ꯊꯥꯛꯑꯅꯤ. ꯑꯗꯨꯗꯨꯒ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯅꯤ. ꯇꯧꯏ. ꯔꯦꯁꯤꯗꯦꯟꯗ ꯅꯝꯃꯣ ꯍꯥꯏꯕꯅꯦ. ꯂꯣꯏꯁꯤꯟꯖꯔꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ. ꯃꯁꯤꯅ ꯇꯦꯁꯇꯤꯡꯅꯤ. ꯁꯤ ꯁꯦꯠꯄ ꯌꯥꯗ꯭ꯔꯦ. ꯅꯣ ꯃꯥꯔꯁꯤꯒꯅꯤ ꯁꯥꯟꯅꯗꯣꯏꯁꯤ. ꯄꯨꯂꯞ ꯁꯥꯏꯖꯜꯂꯒꯦꯕ. ꯃꯍꯥꯎꯁꯦ ꯈꯪꯗꯦꯀꯣ. ꯑꯩꯗꯤ ꯉꯧꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦ. ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯟꯖꯔꯦ. ꯑꯩꯅ ꯆꯪꯕ ꯅꯠꯇꯦ, ꯃꯥꯅ ꯆꯪꯖꯜꯂꯤꯅꯦ. ꯃꯌꯥꯝꯒꯤ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯔꯦ. ꯃꯅꯝ ꯌꯥꯎꯈ꯭ꯔꯕ? ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯗꯣꯏꯁꯦ? ꯃꯇꯥꯡ ꯆꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯑꯩ. ꯄꯩꯁꯥ ꯂꯧꯕ ꯆꯠꯂꯦ. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯁꯤꯟꯖꯔꯦ. 2,000 years later. ꯃꯔꯣꯏꯁꯦ ꯈꯔ ꯌꯥꯝꯃꯟꯕꯒꯤꯀꯣ, ꯍꯥꯏꯗꯤ ꯃꯅꯝ ꯅꯝꯅꯦꯅ ꯃꯌꯥꯝ ꯊꯥꯛꯄꯒꯤ ꯒ꯭ꯔꯦꯚꯤ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯎꯔꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯇꯣꯡ ꯃꯌꯥꯝ ꯌꯥꯎꯋꯦꯀꯣ ꯃꯅꯨꯡꯗ. ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯊꯦꯡꯛ ꯌꯨ.